ngarang ahing sitkiba akanba nonglei nungsitna waikong subdivision ki manungda leiba pangantabida yumsa mahena humdoktuna sauna ama ta thohankhre nonglei nungsit aduna sauna mahan ta anamlaba maphamsingda pangantabi gram panchayat ki pradhan ningthogjam indivala ward member th Ravina Kaksing District ki additional SP operation Aeromendro Wangu police station ki OC yauna Wangu lamkhai outpost ki personnel sing amadi club ki miyoi singna uwa yauna atek akai singna Indo Burma road paringda tasin kibadagi lambi satpa yadana leiramba sing sengdokre akanba nonglei nungsit aduna manghanta anamlaba adugi matangda pangantabi gram panchayat ki pradhan ningthogjam indivala na hai gram panchayat asiki manungda khwaidagi hena ngarang ahingi nonglei nungsit aduna pangantabi da yum sam hena humdokre haiduna yum taruk mukti khwaidagi hena chauna manghanta anamduna leifam leitabagi awaba mayoknaduna leiri tawduk adugi matangda and indivala na hojik mayum makai humdokkibadagi awaba tarba miyam yauna sak ising thongpham phawba leitraba yumsingda mari lenaba singna lakpiduna minyang sangbinaba apil tawrakli BJP Konthongjam Mandal na sinduna ngasi samaga kuntrama thoirak suba Dr. Ambedkar gi mapong namit pangthokre thormaduda Konthongjam Kendra gi MLA Dr. Sapam Ranjan BJP Konthongjam Mandal gi President H Lankan Hai amadi BJP gi karyakarta singna saruk yakhi thormadu MLA Dr. Sapam Ranjan gi yumda pangthokibani thormaduda Dr. Ambedkar na toramba thabak thoram singbu nahona na ningsing khibagolena ma ki photo da leisukatuna ikai khumnaba utkhi Jiribam ke Nungkhalbu Tamilong District to onthoko dabani haina akia khang pirambagi matangda Jiribam ge Babu Parada leiba Apex Body ama oriba Jiri Development Organization ZDO ge office ta pawgi mipam ama pangthokpa loina penaba phongdorukli Pawmi singa unabaduda ZDO ge Secretary Priyananda amadi ZDO ge member sing loina Nungkhal Laisabi tholamadi manak nakna leiba khul sing khunja sing susaruk yakhi Pawmi singa unabaduda ZDO ge Secretary Priyandana hai April 12 ge ayuki pung 13 tabadwaida Jiribam ge Nungkhal village ta Khasia ge ningtho aming Jiribam ge Bidyang Nagar da leiba Pausing Pangkhot Phai ge Daya Khasia ge Moni hariba miyoi sing asina Jiribam area ge Nungkhal village asida Tamilong ge police amadi khunja sing yauna miyoi nifurom laklaga Nungkhal khunja sing da khulasida leining labadi Tamilong ge sesang paige dabani mafam asida leining labadi Kedagor haige dabani haina ake khang piramba mafam aduda nauna sagachaba yung ge pillar sing tugairamba amadi khunja sing da sexual warul thamlamba asi laibak thibani Pali balingak asinasu miding changhaningi loinana karigumba action lakhot piraktrabadi ZDO na khunja sing loinana khongjang sangsilagani maramaduna Jiribam gi administration amadi pali balingak asina miding changbiyo haina appeal tarukli pawsina makha taraduna Nungkhalda leiba khunja singna lamgi pata daksida pairiba mayam asi Tamilongda transfer tawro natrabadi khuldagi tanthokani haina ki helamki loinana Tamilongdagi lakpa khunja singna khulai fawba pairaga lakhi hairi Jiribam district ke Natron Sumang oiriba National Highway 37 ge jail gi mamang da sanariba lambi asi kiningai oiba mongda phibam sadana leire matam kuine dagi miyam na satpada khudong sadana leiramba lambi mathek asi koilas thaduna hena fawa lambi ohen lagani haina asa sauna leiramba jiri miyam gi thajaba dusu quality control tawdana semkibana haujiti hena phibam sokle ningsing bayai matam kuine gi mamang dagi jail gi mamang da leiriba lambi asida yamna phataba amadi pothole kya leibadagi matam gi police hostel worker amadi mahairup sing fawba sem saduna sanari lambi asi ningthina sembio highway wakat kya leirakibani adubu National Highway lambi asi National Highway and Infrastructure Development Corporation NHIDCL na pubani masigi makhada subcontract oina Manipur Steel Industries India Limited na thabak asi sukibani matam kuina sembidana leiramba lambi asi special arrangement ama tawraga ahan bada ningthina leveling amadi WMB tharba matung Vitaminous thaduna thabak asi tawkibani adubu thabak sukiba adu quality control tawdabadagi ngasigi phibam si oirakpani yamna maroiba lambi asi athuba matamda sembiyo haina Jiribam gi miyamna appeal tawrakli Manipur ge ngasi petrol liter da paisa kunaduga diesel na liter da paisa 13 hanthare adumainamag Imphal West Bisnupur amasung Senapati natana atai district singdi mamal hongde Imphal West da petrol liter da paisa 10 diesel na liter da paisa 9 hengalei Bisnupur amasung Senapati da petrol liter amagi mamal mathangsina paisa kun amasung paisa 9 hanthare aduga diesel na liter da mathangsina paisa 19 amasung paisa 9 hanthare mamal hongdo khongjin tawba sina petrol liter amagi mamal Bisnupur amasung Imphal West da lupa 1 paisa 13 aduga Senapati dana lupa 1 paisa mudra mari pire diesel na liter amagi mamal Bisnupur amasung Imphal West da lupa 10 paisa ani aduga Senapati dana lupa 10 paisa 9 pire awang pok state singi oina sunga sigi oina petrol amasung diesel gi mamal ahong pa leite